ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯒꯨꯟ ꯑꯉꯛꯄꯅꯤ. ꯃꯁꯥꯅ ꯍꯣꯟꯕ ꯁꯣꯔꯒꯤ ꯁꯥꯍꯨꯝꯗ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯕ ꯉꯝꯕ ꯃꯒꯨꯟꯗꯤ ꯃꯃꯥꯗ ꯈꯛꯇꯅꯤ ꯆꯦꯜꯂꯤꯕ. ꯑꯇꯥꯡꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯒꯨꯟ. ꯃꯥꯂꯦꯝꯗ ꯁꯤꯡꯊꯥꯅꯔꯤ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯒꯨꯟꯕꯨ. ꯑꯗꯨꯕꯨ ꯃꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯃꯣꯠꯄ ꯂꯤꯆꯠ ꯆꯠꯄ, ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯂꯧꯅꯕ ꯍꯣꯠꯅꯕ, ꯃꯆꯥꯕꯨ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯨꯝꯕ ꯑꯁꯤꯗꯤ 100ꯒꯤ ꯃꯅꯨꯡꯗ 5-10 ꯃꯉꯥꯏꯔꯦ. ꯑꯗꯨꯃꯛꯄꯨ ꯍꯥꯏꯅꯕ ꯂꯩꯔꯤꯕ ꯑꯗꯨꯅꯤ, ꯑꯐꯕ 100ꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯒꯤꯗꯤ ꯑꯩꯒꯤ ꯃꯤꯗꯒꯤ ꯍꯧꯔꯒ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯉꯥꯡꯅꯕꯗ ꯇꯧꯗꯨꯅ ꯂꯩꯕ ꯈꯨꯟꯅꯥꯏꯅꯤ. ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯃꯁꯨ ꯍꯤꯡꯂꯤ. ꯑꯌꯨꯛꯇꯨ ꯂꯩꯃ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥ ꯆꯠꯇꯧꯔꯦ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ. ꯔꯥꯙꯤꯀꯥꯗꯨ ꯉꯍꯥꯟ ꯃꯈꯩꯗꯤ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯁꯤ ꯀꯌꯥ ꯊꯣꯏꯅ ꯃꯐꯤ ꯐꯨꯔꯤꯠ ꯈꯟꯗꯕꯅꯤ. ꯑꯐꯪꯕ ꯑꯃ, ꯃꯤꯠꯅ ꯎꯕ ꯑꯃ ꯂꯤꯠꯁꯤꯟꯗꯨꯅ ꯆꯠꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯃꯨꯡꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ. ꯂꯩꯃꯅ, "ꯕꯦꯝꯃ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯎꯄꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯨꯡꯗꯤ ꯊꯦꯡꯂꯅꯤꯅꯦ." "ꯅꯠꯇꯦꯗ ꯏꯃꯥ, ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ ꯂꯩꯈꯤꯕꯅꯤ." "ꯏꯍꯦ, ꯑꯗꯨ ꯍꯜꯂꯛꯑꯒ ꯌꯦꯡꯉꯨꯅꯦ, ꯄꯨꯡꯁꯤ ꯊꯦꯡꯂꯕꯅꯤ." "ꯐꯪꯉꯦ ꯏꯃꯥ, ꯐꯪꯉꯦ." "ꯃꯁꯤꯗꯤꯕ, ꯑꯗꯣ ꯅꯪ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯀꯣ." "ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ." "ꯍꯩ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯏꯃꯥ ꯀꯥꯜꯂꯛꯇꯦ. ꯅꯪꯅ ꯀꯔꯝꯕ ꯁꯣꯔ ꯍꯣꯜꯂꯤ, ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯉꯤ ꯏꯃꯥ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯅꯤ ꯈꯜꯂꯒ ꯈꯔ ꯎ, ꯈꯔ ꯎꯗ ꯇꯧꯕꯁꯤꯗ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ. ꯅꯪꯅ ꯁꯣꯏꯔꯀꯥꯟꯗ ꯏꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯩꯒꯦ? ꯍꯥ? ꯏꯃꯥꯒꯤ ꯇꯨꯡꯗ ꯅꯪꯒꯤꯗꯃꯛ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩ ꯍꯥꯏꯅ ꯀꯅꯥꯅ ꯂꯦꯞꯄꯤꯗꯧꯔꯤ? ꯅꯨꯄꯤ ꯉꯥꯛꯇꯅ ꯈꯨꯂꯤꯡꯕ ꯏꯃꯨꯡꯁꯦ ꯃꯤꯅ ꯎꯁꯤꯠꯇꯕꯅꯤ ꯏꯕꯦꯝꯃ. ꯈꯖꯤꯛꯇꯗꯅꯦ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅꯕ ꯁꯤꯟꯒꯅꯨ. ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯨꯗ ꯂꯣꯏꯅꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯣ ꯏꯃꯥꯅ ꯄꯥꯝꯗꯦ. ꯅꯪ ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨꯀꯣ." "ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯀꯅꯥꯅꯣ? ꯀꯩ ꯈꯣꯡꯊꯥꯡꯅꯣ?" "ꯍꯩ, ꯑꯩꯁꯦ ꯅꯃꯥꯅꯤꯅꯍꯦ. ꯅꯣꯏꯅ ꯁꯤꯡꯗꯅ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣ? ꯍꯥ? ꯌꯥꯝ ꯈꯪꯗꯕ ꯁꯥꯔꯛꯀꯅꯨ." "ꯑꯁ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯅꯅꯦ." "ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯍꯟꯕꯤꯌꯨ. ꯑꯩꯅ ꯈꯜꯂꯤꯕ ꯈꯨꯗꯤꯡꯁꯦ ꯋꯥꯈꯜ ꯂꯩꯕꯤ ꯏꯆꯥꯅꯅꯦ ꯑꯔꯥꯟꯕꯗ ꯑꯣꯏꯍꯜꯂꯨꯀꯣ." "ꯀꯗꯥꯏ? ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯝꯃꯒꯦ. ꯅꯪꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗꯅꯦ ꯏꯃꯥ ꯄꯨꯡꯁꯦ ꯌꯧꯔꯦ." ꯔꯥꯙꯤꯀꯥ ꯃꯀꯣꯛꯇꯨ ꯊꯥꯡꯖꯤꯟꯗꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤ. ꯂꯩꯃꯁꯨ ꯆꯠꯈ꯭ꯔꯦ. ꯔꯥꯙꯤꯀꯥꯁꯨ ꯂꯩꯃ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨꯃꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ. ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯕ. ꯔꯥꯙꯤꯀꯥ ꯃꯥꯡ ꯇꯨꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯉꯥꯟꯕꯒꯤ ꯑꯦꯛꯇꯤꯚꯥ ꯃꯅꯤꯡꯗꯨꯗ ꯁꯠ ꯇꯣꯡꯈꯠꯂꯤ. ꯔꯥꯙꯤꯀꯥꯅ, "ꯉꯥꯟꯕ, ꯅꯪꯁꯦ ꯁ꯭ꯀꯨꯜꯗꯩ ꯇꯥꯟꯊꯣꯛꯆꯔꯛꯆꯅꯤꯀꯣ." "ꯏꯁ, ꯑꯗꯨꯅꯕꯨ ꯐꯔꯦ ꯍꯥꯏꯅꯤ, ꯅꯪ ꯑꯗꯨꯝ ꯊꯤꯟꯅꯕ." "ꯑꯗꯣ ꯅꯪꯅ ꯑꯩ ꯉꯥꯏꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥ ꯊꯦꯡꯅꯕ꯭ꯔꯣ?" "ꯏꯟꯗꯣꯝꯆꯥꯔꯣ? ꯊꯦꯡꯅꯩ. ꯀꯩꯗꯧꯔꯦ?" "ꯀꯩꯀꯩ ꯍꯥꯏꯅꯔꯤꯕ?" "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯗꯦꯗ. ꯏꯟꯗꯣꯝꯆꯥꯗꯣ ꯑꯩꯅ ꯁ꯭ꯋꯥꯏꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯨꯝꯕꯣꯏ ꯀꯩꯕꯣꯏꯅ ꯍꯥꯏꯕ. ꯏꯟꯗꯣꯝꯆꯥꯅꯁꯨ ꯇꯧ ꯄꯥꯈꯪ ꯄꯨꯟꯁꯤꯅꯤ ꯍꯥꯏꯔꯝꯃꯤ." "ꯑꯁ, ꯉꯥꯟꯕ, ꯅꯪ ꯁꯤꯗꯤꯕ ꯏꯀꯥꯏꯕꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦꯀꯣ." "ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ?" "ꯑꯁ, ꯄꯦꯜꯂꯕꯅꯤꯗ ꯑꯩ ꯍꯣꯔꯦꯟ ꯏꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯃꯔꯣꯏꯕ." "ꯇꯥꯅꯤꯡꯗꯦꯍꯦ." "ꯏꯃꯥꯗꯣ ꯆꯤꯡꯅꯕ꯭ꯔꯥ ꯈꯪꯗꯦ. ꯉꯁꯤꯗꯤ ꯆꯠꯂꯝꯗꯥꯏꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯝꯃꯤ." "ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯃꯤꯕꯣ?" "ꯑꯗꯩꯗꯤ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥꯕꯨ ꯅꯪꯅ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ. ꯍꯣꯔꯦꯟ ꯃꯌꯥꯗꯣ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯈꯩ ꯉꯥꯡꯖꯔꯅꯤ." ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. "ꯐꯥꯒꯤ ꯇꯧꯅꯤꯍꯦ. ꯑꯩꯕꯨ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯏꯟꯗꯣꯝꯆꯥ ꯊꯣꯛꯂꯛꯑꯦ. ꯑꯩꯅꯒ ꯄꯣꯡꯅ ꯆꯥꯎꯅ ꯊꯣꯡꯒꯥꯟ ꯃꯃꯥꯡꯁꯤꯗ ꯁꯅꯥꯏꯕꯦꯝꯃꯁꯦ ꯉꯥꯏ ꯇꯥꯔꯦꯅꯦ. ꯀꯩ ꯀꯥꯟꯗꯕꯗ." ꯌꯥꯔꯦ, ꯋꯥꯔꯤꯗꯅꯦ ꯀꯣꯂꯦꯖꯀ ꯂꯣꯏ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ." ꯉꯥꯟꯕ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. "ꯂꯧꯕ ꯂꯥꯛꯄꯗꯤ ꯑꯩ ꯐꯔꯛ ꯇꯥꯔꯅꯤ. ꯑꯗꯨꯝ ꯍꯟꯖꯔꯣ, ꯑꯦꯛꯖꯥꯝꯅꯤꯅ." "ꯍꯣꯏ, ꯌꯥꯔꯦ, ꯂꯩꯍꯧꯔꯒꯦꯀꯣ." ꯉꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ. ꯔꯥꯙꯤꯀꯥꯁꯨ ꯀꯣꯂꯦꯖ ꯆꯪꯈ꯭ꯔꯦ. ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ. ꯁꯣꯝꯗꯅ ꯈꯨꯁꯤꯗꯨ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯔꯦ ꯂꯩꯃꯅ ꯁꯤꯠ ꯅꯥꯟꯅ ꯍꯣꯠꯅꯈ꯭ꯔꯦ.
ꯑꯕꯤꯖꯤꯠꯁꯨ ꯀ꯭ꯂꯤꯅꯤꯛꯇ ꯆꯠꯈ꯭ꯔꯦ꯫ ꯐꯣꯟꯗꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯇꯧꯔꯤ, ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯊꯟꯇ ꯇꯞꯂꯤ ꯇꯞꯂꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯣꯝꯗ ꯆꯪꯉꯤ꯫ ꯄꯦꯔꯦꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯆꯥꯏꯔꯤ꯫ ꯁꯅꯥꯅ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯑꯅꯧꯕ ꯑꯁꯥꯗ ꯋꯥꯍꯩꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯕꯤꯖꯤꯠꯀ ꯂꯨꯍꯣꯡꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯖꯩ꯫ ꯄꯦꯔꯦꯗꯨ ꯑꯃꯨꯛ ꯊꯝꯂꯒ ꯈꯨꯏꯊꯔꯕ ꯑꯀꯪꯕ ꯎꯅꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ, ꯑꯩꯅ ꯎꯔꯨꯕ ꯈꯪꯂꯨꯕ ꯈꯨꯗꯤꯡꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥ? ꯀꯩꯒꯨꯝꯕ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅ ꯀꯔꯤ? ꯑꯩꯒꯤ ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯄꯨꯟꯁꯤ꯫ ꯐꯣꯡꯗꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯕ ꯆꯤꯟꯕꯥ, ꯑꯁꯦꯡꯕ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕ ꯅꯥꯀꯣ, ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯊꯤꯡꯖꯤꯟꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯐꯅꯕ ꯇꯨꯃꯤꯟꯅ ꯂꯩꯔꯗ꯭ꯔꯥ? ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯃꯨ ꯂꯥꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯈꯨꯁꯤꯕꯨ ꯈꯪꯍꯜꯂꯛꯏ꯫ ꯗꯪ! ꯈꯨꯁꯤ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ! ꯑꯁ! ꯇꯥꯃꯥꯏꯃꯣ, ꯈꯪꯉꯤꯍꯦ, ꯀꯩꯅꯣ ꯅꯪꯕꯣ? ꯑꯣ, ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯔꯣꯟ ꯊꯣꯛꯄ ꯃꯤꯗꯗꯤ ꯋꯥꯔꯤ ꯁꯥꯗꯤ ꯅꯪꯅ ꯇꯧꯔꯤꯕ꯫ ꯅꯪꯅ ꯉꯥꯡꯕꯗ ꯀꯩꯝꯇꯁꯨ ꯍꯥꯏꯔꯔꯣꯏꯗꯕ ꯂꯩꯁꯤꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯅ ꯋꯥ ꯉꯥꯡꯉꯦ ꯃꯤ꯫ ꯈꯨꯁꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯣꯟꯗꯣꯛꯏ꯫ ꯇꯥꯃꯥꯏꯃꯣ, ꯈꯪꯗꯦꯗ, ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯆꯤꯟꯕꯥ ꯀꯥꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯗꯕ, ꯀꯅꯥꯅ ꯋꯥꯒꯗꯕ? ꯑꯩꯒꯤ ꯆꯃꯝꯅꯕ ꯀꯣꯛꯅꯕ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯍꯥꯏꯔꯨꯕꯗ ꯑꯩ ꯂꯥꯜꯂꯗ꯭ꯔꯥ? ꯏꯁ, ꯈꯪꯖꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯨꯒꯅꯦ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯕꯛ ꯑꯃꯗꯤ ꯂꯩꯔꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯁꯨ ꯇꯧꯕ ꯌꯥꯕ꯫ ꯍꯩꯃꯥ, ꯀꯩ ꯊꯕꯛꯅꯣ ꯇꯥꯃꯥꯏꯃꯣ? ꯍꯣ, ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯣ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯆꯟꯊꯣꯛꯑꯣ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯈꯪ ꯑꯍꯩ ꯉꯥꯛꯇꯅꯤ ꯀꯃꯦꯟ ꯄꯤꯔꯛꯀꯗꯣꯏꯁꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯑꯃꯗꯣ ꯅꯪꯒꯤ ꯄꯥꯎꯈꯣꯡꯁꯤꯒꯤ ꯑꯟꯁꯔꯅꯤ ꯈꯜꯂꯣ꯫ ꯈꯪꯗꯦꯗ, ꯅꯣꯏ ꯅꯨꯄꯤꯈꯩꯁꯦ ꯀꯩꯁꯨ ꯅꯠꯇꯕꯗꯁꯨ ꯄꯪꯂꯨꯗ ꯂꯨꯁꯤꯜꯂꯤ, ꯀꯩꯁꯨ ꯅꯠꯇꯕꯗꯅꯅꯦ ꯄꯪꯂꯥꯏꯗ ꯍꯦꯛ ꯂꯥꯏꯍꯜꯂꯤ꯫ ꯇꯥꯃꯥꯏꯃꯨꯁꯨ ꯅꯨꯄꯤ ꯑꯣꯟꯊꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯁ! ꯏꯃꯥꯏ ꯄꯦꯝꯃ, ꯏꯕꯦꯝꯃ, ꯈꯔ ꯈꯖꯤꯛ ꯊꯦꯛꯆꯕꯩ ꯋꯥꯅꯤꯀꯣ꯫ ꯑꯩꯅꯦ ꯅꯨꯄꯤ ꯑꯣꯟꯒꯦ ꯍꯥꯏꯕꯩ ꯋꯥꯈꯜꯒꯗꯤ ꯂꯩꯇꯦꯀꯣ꯫ ꯌꯦꯡꯉꯨ, ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯎꯕꯗꯅꯦ ꯅꯨꯄꯤ ꯈꯔ ꯑꯣꯟꯖꯅꯤꯡꯉꯝꯕ ꯋꯥꯈꯜꯒꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯄꯥꯄꯨ ꯆꯦꯟꯗꯧ ꯃꯥꯜꯂꯤꯗ꯫ ꯇꯥꯃꯥꯏꯃꯨꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗꯤ꯫ ꯑꯗꯣ ꯄꯥꯞ ꯍꯥꯏꯔꯒ ꯇꯥꯃꯥꯏꯃꯨ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯄꯥꯞ 109ꯅ ꯌꯣꯝꯃꯒ ꯁꯥꯏ ꯍꯥꯏ꯫ ꯑꯗꯣ ꯅꯨꯄꯥꯗꯤ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯖꯥꯠꯅꯣ? ꯍꯩꯃꯥ, ꯆꯨꯝꯃꯤꯅꯦꯍꯦ꯫ ꯑꯁ, ꯑꯗꯨꯃꯗꯤꯅꯦ ꯑꯣꯖꯥ ꯙꯅꯕꯤꯗ ꯑꯩ ꯍꯪꯉꯒꯦꯕꯦꯝꯃ, ꯏꯕꯨꯡꯉꯣꯒ ꯎꯅꯕ ꯍꯦꯛ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯍꯪꯗ꯭ꯔꯁꯨ ꯅꯪꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯏꯕꯨꯡꯉꯣꯅ ꯄꯨꯗꯥꯏꯅꯦ, ꯑꯗꯨꯗ ꯍꯦꯛ ꯍꯪꯉꯛꯎ꯫ ꯇꯥꯃꯥꯏꯃꯣ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯂꯥꯛꯑꯣ, ꯂꯩꯁꯤꯡꯁꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯥꯀꯣꯡ ꯏ ꯇꯥꯕ ꯌꯥꯎꯔꯝꯃꯅꯤ꯫ ꯏꯕꯥꯅꯤ ꯆꯪꯉꯁꯤ, ꯏꯟꯗꯣꯝꯆꯥꯁꯨ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯅꯤ꯫ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯑꯕꯤꯖꯤꯠꯇꯨ ꯃꯤ ꯈꯔꯒ ꯄꯨꯟꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯃꯨꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯕꯤꯖꯤꯠꯅ ꯍꯜꯂꯛꯄ ꯇꯥꯍꯧꯗꯕꯅꯤ꯫ ꯅꯣꯛꯇꯨꯅ ꯂꯥꯛꯑꯝꯕ ꯁꯛꯐꯝꯗꯨ ꯍꯟꯖꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯆꯥ ꯂꯣꯜꯂꯤꯔꯣ? ꯍꯣꯏ, ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯁꯤꯒꯤꯅꯤ꯫ ꯂꯣꯏꯔꯦ, ꯁꯦ ꯅꯪ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯈꯨꯁꯤ ꯆꯥ ꯀꯞꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯆꯥ ꯊꯛꯁꯦ꯫ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯁꯥꯔ ꯑꯕꯤꯖꯤꯠꯀꯤ ꯋꯥꯏꯐꯁꯤꯗꯤ ꯐꯖꯩꯍꯦ ꯑꯣꯏꯕ, ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯈꯨꯁꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯁꯤ, ꯑꯕꯤꯖꯤꯠꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯕꯥꯅꯤꯅ ꯌꯦꯡꯕ ꯐꯥꯏꯜꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛ, ꯑꯗꯨꯒꯤꯅꯤ ꯂꯥꯛꯏꯁꯦ꯫ ꯈꯨꯁꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯊꯨꯅ ꯆꯪꯗꯨꯅ ꯑꯕꯤꯖꯤꯠꯅ ꯍꯥꯏꯔꯤꯕ ꯐꯥꯏꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯕꯤꯖꯤꯠꯅ, ꯀꯀꯥ, ꯑꯩꯅ ꯀ꯭ꯂꯤꯅꯤꯛꯇ ꯋꯥꯔꯤ ꯁꯥꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯗ ꯍꯦꯛꯇ ꯀꯧꯖꯔꯕꯅꯤ꯫ ꯂꯩꯅꯥꯁꯦ ꯌꯥꯝꯅꯁꯨ ꯅꯧꯔꯤ ꯍꯥꯏꯅ ꯀꯩ ꯎꯄꯥꯏꯗꯤ ꯂꯩ꯫ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯃꯤ ꯑꯃꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ꯫ ꯌꯨꯝ ꯀꯩ ꯐꯖꯅ ꯄꯥꯟꯕ, ꯏꯆꯥ ꯏꯁꯨ ꯄꯣꯛꯇꯨꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯁꯟꯗꯣꯛꯄꯁꯤꯅꯤ꯫
Kaigumba yumban punsi changlaba miyoi amana hairiba khudingse phajana pangthoktragadi yumban punsida maithiraba haina longni. Makhoigi husband and wife ki marukta leinariba problem se adai kemta nate. Lainana sex intimacy leibada akiba pokpa asini. Nupadu nungaitana hairi. Doctor, aduni luribase. Masina maram oiraga mana yumduda leibadasu thoina nungaiba oidre. Masina maram oiraga isadudasu nattana taba kaya haire. Mamaduma leidana semai tanani haibasu leitre. Ikai sangoi hangdana mapa aina hoji question jelibasini. Ai isada siriba maral khudingmakto tabagi pangkal leitre. Kaka kaisu kaide nupi haiba leite nupa haiba leite hojikti yamna chawkhalabani sidi natural ni masida ikai ningai leite adunabu sex education gi akanba ehau laibasini angang singda ikoina mayek sengna takpidabasinasu asoiba kaya malaktaba nate lairikta reproduction sex education haina tamlibase yare haina haplibani masi tangai phadabani khangadabase hida khangaudradi hayeng learning stage oirakpa kanda takpadi loina hangoinare gap leina mayek singna taktragadi hayengwai khangninga pomikuptadi hangfam leiraroi maramdi moida takpiba matamda wahai amani khak haibada yam awkward oikibaduna smartphone sizinaraga masana masagi answer thizabana hena kiningai gi masakni yariba makai isaga mama mapa anigi gi marakta gifti leiroidabani haujiti yam leire mani doctor na haibiriba khudingmak achumba ngaktani adubu haujik tauba yaba sibuibungo kaka leinagi masada asoiba mata leiti ngahan gynecologist tanarabaduni kupna kakana liba wari analysis tawraba matungda ngarang lainabo aina aigi clinic ta kaubani mana su lirambagi matung ina magise sexual performance anxiety ni mase anxiety makhalamani mana sida leiriba anxiety makhalasina physical intimacy leibada or during sexual intercourse amada mana magi partner se satisfaction piba ngamloidra haina pakhatpa phaujaba sini masibu overcome tauge haiba tarabati mangonda leiriba problem se manasu magi partner de share tauba tare aigi problem se sini haidan partner dunsu understand taubiba masangi yariba makhaidi sexually nataba mangonda naksina nabu honaba khudamoina ngai hap khaminarasu khutcha paiduna nanbiba somewhat mana kaisu khandaba maung amada loinabiba aroiba upai hairagana mind diversion tauba during sexual intercourse ki event to the romantic oiba music ama thagera natraga film thagera aki baleiriba midu gi mingdo yariba makhai divert tawbina bhotnaba kaka leinaga magi husband ga punna muktang eigina ta thabiro mangondu su haikrabani aina kaka da su haijaribagi maramse kaka gi su isanupini aduna khangbagi hak lei khanduna haijabani nupadu nokladuna hairei kaisu kaideda doctor Nensina songo wari sanabiona thabirakpasa sina ikoigidi laibak phaba oire khangdaba kaya amasu khangjare adudi amu phani kaka adudi aisum leijahorake abhijit sor amuktang sangna hondoktuna phamthei taton sulaktuna sir ngasi thabak ama chani haibadubu taton aibu haikibro kadai ri chani haikine aibo aidi sarna dum khangamani na munna su tahaudre taton kaubagadi nate ko taton wahai aduda ngaiha wakhal khali aduga hairei ihe aidi onthokpani da khusi na haibo oira malene taton ngaiha ngairamu ai sangaga haibirurage ho amta haibiu abhijit magi kada sanglai khusi du masaga sanadaba makhe phi mayam ama mathakta phoramba do ngamboi ngamdaboi lausinduna kumtharakpaduda abhijit tu khangchen chensili koinu dorisibo lambi uribo nangbo nasaga sanana lausinba yadro khaji phi mayam sina khunjin kibada nangamta udreba as kai wang na sar wangang doisaru khara ko paibiro o ihe kadai ai paibirake adu khusirane kai
haike nangse mahausaga yam manadrebo pumnamakse sargi mapanani kaigumba ina TV da thoaga natraga radio da oirasu wa ngangbagi tanjaga phanglaba aigi oriba punsi sigi credit se sarga ima pabung adagi yum sigi miyoi khuding da pini aduga kadoraba anidu wari sanduna makui ka do yorukle adudagi taton la horabro aina thabam da satmina se haibani ngasaina tamai muga satmina sirana khanba aduda magi gari khuthaududa la horabani adu haigena karakpani aduga wari amada satkren torise haibani he taton dai mane hen haibani hoi ado pisingsa ai halaga loisilage amukta salukhiye kadaidano khusi ik ak tawduna hairi leizara is asigibu taton da haidrasu aiga dum chalasu yadro taton da haizilure adum chatminarage taton do aina ne taton aiga chatminarage hairubadane yadaba leiroi ko loisilo ai ngairamake khusi du kumpham su khangde abhijit tasu hangkatna khumjaba sungamda tumin yengli satkiba abhijit bu khusi upudo tapna hangduna phi khara phaba ma lautholaga illi aduga maron naina nanduna leiriba photo frame ani du puthokduna yengi mitlu birang su sinthari frame amadana taibang asida khongdarakpa kuidriba mamagi tampakta sanari ngai matamgi mamini amana wakhal khara khajik taraklaba matamda kanagumba amagi saphuda makhura madomja amadi maga punna kapminakhiba photo aduni thawai tana yengjari mitlu pirang su sinthari khusi mathanta sonjai ani sigi satam maitho minok si kaya da khetnariba khetnaba kaya sigi marakta ai hingli as ina ngasi tawgadoriba thabaksibu sarna khangagana aibu kari hairapa khusi du bathroom da sangduna amuktang mamai du samthoi thoklaktuna mingsel mamangduda phamduna mamai mamit masamana khara semjinduna phamung aduda leiriba handbag masadu paiduna thoklei khusi du taha kumtharakpada tatonga abhijit ka punna leiminarami khusina chatlasira taton su abhijit su animak punna hogalei animak tu amana amada amuk yengnei khusina sir ngasidi tatonga punna chatlurage mathangna sarga muk chatlase sir swalak tangai bagi waramani pothabiramo abhijit to hoi mai hairamdre adum kakre so do taton na piramlaga taton tapna hairei ibema sarga sum chatlasu yabaduda taton aina sase haina hairibase kadaidano taton su khangliba natra ai sarda warise kamaina lini ibema hojiti sarse nangina puroiba oirabani masi oijringi gi mamangda nangi counselor ni mangonda nangi hainingba khudingmak nangna yengningba mitiyengda yenglaganya haiba yagani fare ngasigidi chatlasi khusiga tatonga chu chatkre abhijit terrace mathaktagi leptuna yengli tatonga khusiga du khusina taktuna mafam amada yorokle mafam adu taru tanandre napi na lep mu wangna haukibana maram oiraga akoibadu mayek sengna udre taton ngakna hairei ibema sidi lamhangla khusi awaba khonjel da hairei taton mafam se am nungsi ngasidagi haukiba chahi 15 aigi awabada manada pirang sinthaduna lakpani adudi bema mafam si mani mafam ase aigi yumne haina aina wakhal tarakpada takpiramba mafamduni tatol hoi babung hoina pawhanba chatlubado adubu bema kana sulaitaba mafam sida taton ai kaigumba khara khangningi pumnamak sigi chap saba paukhumdi ima satlabi indom chadagi nattana phanglaroi indom ja haidi rasia khusi mak tamak nomi
ꯑꯗꯨꯒ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯅꯝꯃ, ꯁꯤꯗ ꯂꯩꯕ ꯔꯥꯁꯤꯒ ꯀꯨꯟꯖꯨꯒꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯃꯧ ꯅꯍꯥꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯑꯩꯁꯨ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ, ꯑꯗꯣ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗꯗꯤ ꯃꯣꯏꯁꯦ ꯈꯔ ꯑꯗꯨꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯨꯂꯤꯁꯇ ꯌꯧꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤ ꯀꯤꯗꯅꯦꯞ ꯇꯧꯕꯒꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯅꯅꯦ ꯃꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯅ ꯃꯣꯏꯁꯨ ꯂꯩꯕ ꯌꯥꯗꯕ, ꯂꯩꯀꯥꯏꯒꯁꯨ ꯆꯪꯅꯗꯕ ꯍꯥꯏꯅ ꯀꯨꯏꯗ꯭ꯔꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯇꯥꯇꯣꯟ, ꯆꯠꯂꯁꯤ꯫ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯈꯨꯁꯤ, ꯑꯁꯥꯒꯤ ꯃꯩꯔꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯃꯨꯊꯠꯄꯤꯈ꯭ꯔꯦ꯫ ꯄꯤꯛꯂꯕ ꯃꯩꯔꯥꯒꯤ ꯑꯁꯥ ꯑꯗꯨꯁꯨ ꯀꯔꯝꯕ ꯃꯩꯔꯥꯅꯣ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯄꯥꯏꯒꯗꯕ?